Good evening. Oi, namna nuwaire ngasi sigumba phakraba numidang wairam asi ekoina amuka ishwar gi ningna sangda lakme hairaga ishwar ga ngangna bagi matam ekoina amuka phangre maroina Sanjenthong SDA Church di church board thingna angang oizarabusu aibusu nakoina kaubi bagi demakta nakoibusu taram na Krista gi mingda thagat pa phongdokchari aduna ngasi gi message ase aikhoigi spiritual journey asida adukki mati kanaba oigini haina aina thaje week of spiritual emphasis natraga week of prayer hapta ama chukna ishwar ga ngangnaba having communion with God for a week hapta ama ishwar ga laiminaba haibagi asigumba week of prayer ase atop churches singdadi yamna important oina lowraga tawe adubo atopa churches khradana just for the sake we cooperate tawkhre haibagi sake adum tawbasu lei asise ekoina munna khallabadi we cooperate asise church na phajana organize tawraga any other services sing adudagi masisina hana interesting oihanlaga youth sing women sing nupa sing bu involved tawhanlaga ekoigi spiritually growth tawnana ba hotnagadaba matamni adubo ekoina hojik paliba taibang pan ase 21st century gi Christianity ase aduki metic decline tawkrabagi maramna ishwar ga ngangnabagi matam we cooper asida church lakning daba matam leitaba asigumba sisu leitaba nate anyway adu sing adu church na lauthokrabasu church na program da organize tawkrabasu laktrabadi masa gi oikre haina sumaina lawse ekoina handak tamni base the three angel messages sargadut ahumna lauribagi adugumba aphaba wapau adugi maramda ekoina tamli bani aduna ngasi asigi topic asina the gospel vanquishes all opposition ishwar ge aphaba wapau asina phattaba mayam adubo vanquish habde defeat tawkre langam khre haibagi maramda the second angel message adu ekoina tamgani sargadut ani suba adugi para adu ekoina tamgani nahatang ishwar da haijase sargada leiba ipa ishwar hojiki pungpham asi nangi khutta sinajari maru oina ngangadoriba nanai ha karisu khangjade ishwar nagi thawai asengbana loina biduna yamna maru oikraba asigumba sermon ase ngang thokpada nangi thawai na yaubiraga phajana ngang ngamningai nangna bor pibiu aduga tagadoriba mayam asibusu nangna bor pibiu haina Jisu gi mingni nijari amen. In the book of Revelation phongdok piba maitaironda Bible gi iroi ba lyric Revelation asida aikoina ubase krira haraga the evil power Satan gi kangbu dragon haina su Revelation dadi Satan asibu depict tawo adugumba phattaba singna kri tawbra harga is mimicking God's works ishwar gi thabak ado mimic tawba mimicry mataw manana bas hazinaba asigumba ge picture ase in the book of Revelation phongdok piba da aikoi chapter 1 dagi aroiba phawdo aikoi asumaina ogani ishwar ase ahumne trinity ishwar ase ahumne mapa ishwar machanupa Jisu Krista amasung thawai asengba ishwar haina ahum le there are three gods ahum le adugumna Satan nasu miwai ahum natraga spirit ahumna trinity adubu counter tawningai ai gisu trinity lay haibadu show off tawningai mimic tawningai Satan gisu ahum lay ekoina Revelation 16 gi verse 13 amasung 14 aduda parati three unclean spirit like frog hangoi manba amotba thawai ahum John the Revelator na uki madu ahum na counter tawbase karibra harga ishwar ahum adubo trinity adubo counter tawbani aduga amana amuka God had a city Jerusalem haina ishwar gi
Anova Sahar, Ishorgi Apamba Sahar, Ishorgi Sahar Haina, Jerusalem, the city as a Ishorna Laye, Ishorna Linkatki. And throughout the book of Revelation, Jerusalem as Ishorgi missing lay from Haina depict away. Same way Adugumna, Satan Amasum Dragon Adunasu, another city Manasu Amuka built away. Karira, I quit me Amna Babylon. So Masiti Ekoina Ubase, Satan. Asina, Jesu Christa, Amasung Ishorgi Tabak Sing Adubu, mimic Toraga, me Mayambu confused to Handingai, Man Handingai Mana Toba. Pastor Kambina, Ama Hek Hiragai, a Sipa Kaudraga Dumlay, Kuki Nupa Amaga, Rongmay Nupa Amaga Chatni Neraga, Kuki Nupa Aniga, and Kuki Nupa Ama Rongmay Nupa Ama. Ado Rongmay Nupa se Kuki Lamda Chatlaga, Kuki Lon se Lon Kraba, Pachana Lon Kraba, Adu. Rongmay nupa amaduna hangine kuki nupa duda mana hojik ngambe badubo aseng brane hairaga kadai dagi mandi manba oidi oidaba haye yamna di manangang graba kuki londo tuindo bu oiro kari do bu oiro adubu londi sum draba ka mimicking satan na so adu makne tawri base ishor ahum laye satan so aikoi so ahum laye three spirit chong khala Ishor na sumagi sahar lay, Satan na su aigi sahar lay haina Babylon haina amuka chong thorai mimicking. Kari kita mag Satan na masige mimic ase mitaw tamba ase kari kita magmana masise instrument oy na sizin na braharaga to confuse people. Miyoy bagi wakanda man bado o oyram lang haina inningai haina Satan gi target ni hai base ekoy na kanse. Revelation 14 verse 8 aduda ekoy ngaktang Bible to hangdo raga ekoy yeng minasi. Revelation 14 verse 8 aduda asmain ay ani suba sargadut aduna and there followed another angel John the Revelator na asmain yenga ahanda sargadut adu paithokrabagi matungda another angel sargadut ama amuka pairapadu uki saying madugi sargadut aduna laura pikramhaina Babylon is fallen that great city Yamna chawraba matik maguna thangraba ang number power na thangraba adugumba chawraba sahar Babylon ado tukre haina ani suba sargadu aduna lauraga pairakhebadu John the Revelator na uki krigi damang matubra because maramdi she met all nations drink of the wine of the wrath of her fornication mahaki Fattaba lamchak sajatki yu aduna nation miyoi pumna makpu thakhallaga ngauhan khre hai maram aduna Babylon ase tukre mayam Babylon aduda lupkre haina ani suba sargadut aduna laurakhibudo John the Revelator na uki masige parasida aikoina kari tamba yabra Babylon haibase kadai diga haurakibra hairaga southern part of Mesopotamia ko Aduga in the plan of Sinar natraga Babylon haibagi another name ne Sinar haibase masidigi Nimrod ki leadership makhada after the flood Noah gi ising isaw loy kharbagi tungda Babylon haiba sahar ase Nimrod na sagat pahoki mado aikoina yengningradi Genesis 11 gi verse 2 aduda u yenglabadi aikoina khangden asumaina hojikti Babylon ase Nimrod na Sagalaga city ado sagat ki aduna masige Hebrew gi birth ta aikoini yengba kanda masige hojike Babylon haiba sekri haibra harga balal haina hai masige meaning di to mix toxina na ba aduna Babel haiba gi meaning sa aikoina krida handok pa yabra harga confusion chamam na ba toksin na raga ngasai gi mimic tawbasing aduga asengba aduga manba aduga pulak laisilaga manba dusu asengba dusu manbagum asmai tawraga mayam bu confuse purak ningai gi damakta Babylon ase sagat khibani even the meaning of the word Babylon haibadu confuse tawhan ba haibani makhoi ge purpose sing adu ekoina sumaina owe aduna message secretary tawbra hairga makhoi na sagat pase a project to unify human in a common goal ishorna
nakoi Noah gi ising isaw su loi khrabada nakoi scatter to khro taibang pan phom kuding makta aduga nakoi sin thung na palo multiply hairaga tri tawe Nimrod ki leadership makhada makoi scatter to da ningai common goal amagi matungda makoi pulap punsilaga lai ningai haina Babylon gi sahar adu makoi na semgat ishor gi mayokta a human deeds and achievements rooted in self-preservation. I coin a sembane, I coin a ngakpane, I coin a linkapane, I coin a kanmangame haibagi achievements, I coin a tawagi, I coin a pangbane haibagi mingthon adu loaning bagi damakta ishorgi kaman adu buma coin a reject toki. Ahum subada. Miyoi bagi ambition, ambitious oiba, yamna kalak chawba, yamna pamba adu gumbaduna. Prithibi ase aina rule tauge Prithibi ase aigi khut makhada thamge mayam ase aigi leadership ki makhada aina thamge habigi ambitious adugumba chauthokpa angam athau tawningbo wakhan lon aduga loinana Babylon ase sagatki amuka hanna haigi karigi damakta Babylon ase sagat khibra number 1 mayam adubo chai khaidaga pulap punsilaga thamlaga mana rule tawningai haina Babylon ase thagatki Nimrod ani subada Pumna makse aina atawman ne aina credit lawgadawbane haibadu yamna pamjaki ahum subada karira hairaga magi ambitious yamna kalak chawba yamna chawjaningba aduna Prithibi pumna makse aina rule tawge haibagi wakhan aduda mahakna Babylon ase sagatki hai ngasigi parase second angel message ase aikoina phajana munna tadrabadi mari makhong adu samnadraga yamna kaino Horen loy silakpada gyan ta da bayai aduna khra munna tabiyo lesson ase makoina pirakpadi yamna sangna pira ai hoje hangbne ngarang na hando minute kya kya ngang bra 30 minutes plus tingang hai adubo makoina pirak iba sermon se loida ai koina ngang labadi matam du lai da bagi aina importance oi bado khar ka smaina chatkani aduna Babylon hai basi masigi city gi maming ase Babylonian singna Babylon da lai bami singna makoi gi city asigi maming se kari haina amuka thon bra hairaga Bab Ilani haina tholamine Bab Ilani which means gate of the gods ishor mayam gi gate 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 thongan haina makoi gi sahar adubu makoina sahar aduda lairi basinga ai koi gi sahar di ko lai mayam gi thongan ne lai mayam da mi oi baga lai minaba human and God living together Isor mayam lai mayam adubu human da lai minaba adugumba mafam ne haina makoina singthanarga Babylon haiba city asida makoi lairaga hai hinglaki aduna makoina khanbase karira hairaga because they think that they can unify human and gods in heaven sargada leba ishor mayam lai mayam aduga miyoi baga lai minarga makoi se unify tawga amatta oina laibi yagani habiga wakhanda makoina lairaga hojiki Babylon ase sagaki adugo sarga tutuna dikari laura e Babylon is fallen Babylon adu tu khre haina di lauki aduna hojiki ishorna miyoi plan ado sumaina chatkrabadi aingondagi thamna chatkrani aigi plan ase fulfill tawroi haibagi damakta Genesis chapter 11 gi verse 7 amasung 8 aduda ishorna hojik intervene tawine kramaina intervene tawbra hairaga ma human language asibu alter tawhankhine tongan halaga makoina hojiki tower sagat pada natraga makoigi city ado semga sagat pada loan ado tongan tha Paurakpagi yadaraga chai khairaga makoi amuka loina scatter tawki ishor gi plan gi makhara asumaina hojikti same as that of the ancient Babylonian mind Babylon the labor missing Babylon the labor missing adugi wakalon adugumna the covering cherub natraga the fallen cherub called Lucifer aikoina ngasi Satan hairiba Lucifer asisu magi wakhanda kri laibra ngasai gi Nimrod adumaina kri laibra hairga ambitious kalakpa chawjaningba angam athau tawningba karamba ambitious to sit above God's throne in heaven sargada ishor ge phamban adugi mathakta mana phamlaga ishor ga chap mana ba renga lairaga masu yamna chawjaningba adugi wakhalon ado ancient Babylonian singda aikoina uribado kanagi mamira hairaga the fallen cherub Lucifer Satan adugi mami adu Babylon da ta khibani hai Satan da sumajugi mindset adu maklai hai Isaiah 14
verse 13 amasung 14 aduda aikoi amuktang yengse. Isaiah 14 verse 13 amasung 14 aduda sumaina. But you said in your heart, Satan bo sumaina haye, adumu nanggi asumaina nanggi thamoida nangna khalle haye, I will ascend to heaven. Aina sarga ge wangmada aina kagani. I will rise my throne above the stars of God. Ishor gi thawan micha kaya adugi mathakta aina aige phamban semgani. And I will sit on the mount of assembly. Ishor gi mi singa mi yamna tinpham adugi singthak aduda aina phamgani. I will ascend above the heights of the cloud. Atiyada leiriba leichin singi mathakta aina phamgani. I will make myself like the Most High. Khoidagi wangba ishor adugumna aishu oigani haina Lucifer na nangi wakhanda nangna asmaina haikre haina ishorna Lucifer bu haiki. Karira masida ikoina ubuse ambitious chawjaningba ngamba ishorgi mathakta leining badu mangonda laiki. If you notice closely, howziki verse aduna koina phajana yenglabadi maduda Lucifer na I haibase kayarak haibra haiga 6 times in that 2 verse. Verse ani to the man I haibase mangarak haigani and my haiba personal pronoun aduga amma aduga 6 time man hai. Asikirira haiga it depicts Satan number 6. Aduga su depict daw. Satan number 6 taruk ni hai. Howziki verse ani aduda Satan na haiba sikrira. I will aina haibase ma taruk la haiki haibase aikoina smaina o. Yes, aseng mahangnas Babylon sing wakhanda laikiba ambitious. Ishor dagi lapthok laga ishor na haibdu indraga aina taubane aina phangbane haibge wakhalon do pamlaga taibang pan pumna maksibu rule tawning bagi ambitious adugumba chawthokpagi wakhan ado Babylon da laiki. Adubu sarga dutuna haye amuka hanna haye kari Babylon is fallen. Babylon adu tu gani haina. In the book of Revelation, Pongdok Pibagi Lairikta, Babylon Asibu, Mapham Mari, in 4 different ways. Makhal Mari talk na Babylon Asibu, Makoina describe tawbi, explain tawbi, adu ekoina yengse. Number 1, the 3 unclean spirits. Ekoina sai pakre, Revelation 16:13 adu da. Thawai asengba sargat, thawai asengba Jesu Krista, amasung mapa ishor aduga competition tawningai madubu counter tawningai haina hangoi manba amot pasa ahum adu ekoina uwe. Madusu Babylon bu depict tawbane. Aduna kari tawe hawzikti dragon aikoina Revelation de yeng baganda dragon haiba jinglai maitairon da hairaga jinglai sa atauba aduna kari tawe hairaga assume the role of God ai ishor ne aingonda ishor gi authority adu aingonda laye haibase mana claim tawe and spiritualism upon pagan idea of the immortality of the soul miyoibana sikhrabasu aikoigi thawai de side haina masigi wakhalon ase makoida changlaga ai ase ishorne immortal ai se siba naidabani haibagi claim tawba horaki masise aikoina hojikse aikoina state of the dead aikoina Bible class lawba kanda mi ase sikhraga aikoigi thawai sibra. What happened when you die nang na sikhra pakanda nangonda kari thokra haibagi maramda aikoina study tawba kanda immortality of the soul aikoigi thawai ase sopsi side habse kadai digi horakhi bra haina aikoina world history ase asumaina thirage yembaganda it started way back from the oldest civilization, that is Mesopotamian civilization. Aikoina history tambaganda oldest civilizations in Mesopotamian nine masai karigira habide taibang pandugi civilization se adudigi haurakpanine Babylon Egypt adudigi haurakpanine aduna makhoigi wakhalonda mi asa sikhrabasu thawai de side hoji makhoina pyramid semliba Egypt karira pyramid is nothing but simply a tomb mangphamne madugi manungda coffin aduda pharaoh singbu phumjilaga makoina mummification and chemicals ama thamjilaga hakchang adu manghandraga after thousands of years sahi lising kaya gi matungda magi thawai ado paira chalaga amuka mangonda halakpada hojik leiribagi physics ase aigi saklon ase hongdaninga hana preserve tawraga thamba adugumba pyramid mangphamnine makhoigi wakhanda kari leye mi ase hakchang ase sikrabasu thawai di side habise adudigi haurakhiba aduga amuka
The beast from the sea. Akoina Revelation 13 the yenglabadi sa ani uwe. Ahan ba sa aduna kadai digi kakalai. It rise up from the sea. Samudru digi kakalai. Ani subuduna kadai digi comes up from the earth. Taibang Prithibi laikang digi mana thorake. Ahan ba sa samudru digi thorak sa aduna karim amuka mimic tawbra harga. It mimic Christ. Jisu Krista gi mataw tamlaga. I ishore ni haibagi claim sa amuka tawba hawraki. Revelation 13 verse 14 aduda yeng laga hawzik ki haiba idea ase hangin. Ekoi na kri tawi hawzik se Roman Catholicism ekoi khra haiba tare upai leite lesson nina adumai direct khra so haiba tare. Roman Catholicism na hawzik claim tawri ba se kri raiba Pope is the Christ upon the earth. Pope hairiba nupase taibang pan asidadi mahak si Jisu Krista ni haina mina haina makhoi masen na so hairiba ni makhoi mak na hairiba ni he can forgive sin nangi pap kopi bangame nangi thawai purgatory na lairaga sarga changba ngamnabado prathna tawbiraga certificate yelaga paisa na yolaga nangi thawai sarga changba ngamnaba adu changhanba ngame mana. So he claimed himself as Christ. Mahaka se ay sa ishore ni ay na mana claim tawri pani. Ado Revelation 13 gi sea beast samudra de gi haura pasa ado kanara ayga prophecy study taw baganda ekoi na khangbadi krida. It is Rome adu buni have sa ekoi. Ado ga amuka ani sa ahum subada the beast from the earth. Taibang pandigi karakpa Revelation 13:13 da. Taibang pandigi karakpa sa ado na amuka kri mana represents taw brahayga false prophets performing the work of the Spirit, which is also represent the United States of America. Ani subasa adu di kanara hairaga. Ekoina prophecy class ta loina khangkraban. Asi kanagi leibak pura hairaga asi di United States of America USA bune haira se kangya. False prophet. Makoina miracles mayam work tawrakani. Makoi gi tawgadaba thabak makoi ase hojik tawba hawkrabra. No, makoi hawdariye. Ko makoi gi matam ado makoi gi pungpham adu yawraktri adu bo Bible na di hana depict tawkre aduna Babylon ase hairiba ahum adu gi power ado pagan Rome papal Rome adu United States of America ase se combine tawraga ishor gi mi singgo aroi ba matam da confront tawgani aroi ba lanjao adu da thengnagani Gog and Magog haiba lan adu da thengnagani habse Babylon bo Revelation gi lyric ta depict tawraga explain tawraga lai ani shubada Babylon asikari tawbra harga represent apostate Christianity ngasai gi wari dugumna mandi manba oidi oidaba apostate Christianity maming gi damang ta Christian oiraga manung da yodaba adugumba sing adubo Babylon haina ngasi ai khoina kaw hoi ekoi 7 day oibasing marakpadi ekoi ase kri tawbra harga ekoi ase di we are called out group ekoi di Babylon digi thorak karabane ekoi di Catholicism adu da laidabane so we have been called out ekoi thorak karabane haina khalle aduga Sunday observe tawribasing adubo Babylon da laibasing ne haina ekoi na marakta hekta ekoi na haiba ngame adubo isine naw sa ekoi na khangadabudi Babylon da laibase kanara harga even in Adventist church da su layine yam ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏꯒꯤ church membersꯤꯡꯗꯁꯨ ꯕꯦꯕꯤꯂꯣꯟꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯥꯝꯅ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯒꯅꯤ ꯑꯗꯨꯅ ꯕꯦꯕꯤꯂꯣꯟꯁꯦ ꯀꯔꯤꯕꯨ represent ꯇꯧꯕ꯭ꯔꯥ ꯍꯥꯏꯔꯒ apostate Christianity ꯃꯥꯟꯗꯤ ꯃꯥꯟꯕ ꯑꯗꯨꯕꯨ ꯑꯣꯏꯗꯤ ꯑꯣꯏꯗꯕ ꯑꯗꯨꯅ ꯑꯁꯤꯁꯦ ꯑꯃꯨꯛꯀ Revelation 3ꯒꯤ verse 14 dagi 22 fawda aikoina Laodicea haiba aroiba singlup aduga amuka compare tawbi kri hai Laodicea gi singlup aduda ishorna open the door that I may come into you ai nangi thamoi gi thong do hangdo ai nangi thamoi nung da changya hairga Laodicean sing na kri hai they shut the door makoi thong adu thingjile aduga makoi na kri khale we have richness we have wealth we have fame we have everything and we don't need anybody's help Ekoi kanagi sumating ekoi darka laite ekoi da paisa dagi sen thum dagi awat bakari su laite haina makoi na khumki ngasi leiba Christian sing Ishor Jisu Christa bolok singkre ai maming gi oina baptize tawkre church amada ai gi ming laikre that's fine that's enough haina khalliba laye Ishor na ekoi gi thong gi hawai thamoi gi thong da nok tawliba do hangdok taraka laye
Karigumba adugumba mi oiram labadi, you are still in Babylon. Nangsu, aisu Babylon the laye habsa ekoina khangse. Ahum subada third, Babylon asina karibu amuka represent obra haraga. Reaching out the world with false messages of salvation. Aran kubamgi, aran ba pau sandok raga laiba asibusu, Babylon haina khange. Once safe, always safe. Nang mo hektan mi ba pangkrabadi nang punsigi nang kanle. Your salvation cannot be lost. Nang gi aran kupam ado sumang mang laroy hai nauzi preaching to raga lay. Asigo masing asiso Babylon da laye habza ekoina khangada. Revelation 14 verse 8 takri hai. She has made all the nations drink of the wine of the passion of her immorality. Si nupi singlup aduna kritawe zati pumnamakpo magi immorality lamchat nai da bagi yu aduna thaklaga loina ngauhan kre hai miyoi sing adu loina ngauhan kre karai da ngau kre ngasidi doctrinal issue lakpagan da ngau kre nangi aran khubam once nang na phangki badu sukmang mangdre nang na amuk iya thanga do nga ningai laite nang na Jesus Christ bu thaja khrabadi whatever you do nang na kri kri tawrabasu you are always safe nang asi kanbi ba phangri haina ngasi sandok raga laye masi gumbasing asibu Babylon haina hai adu gumbasing adu digi thora o haina ekoi bu kauri bani ani suba sargadu aduna kanna lauri base krira false message of salvation aran kubam ase jisu bu khak lo silaga yathang adu indrasu nang aran kubam phangkhre nang bu kanbi khiba numit adu dagi nang gi salvation ase seal tawkra na tambiri ba mayam adu bu lo silaga laibasing madugi tung ilibasing adu bu Babylon da laye masigi Babylon ase soidana tu khragani is fallen tu khre adu maina na khoi adu dagi thorak kro haina ngasi ani suba sargadut achina ekoi church member mayam bu kawraga laye Mari subada Babylon, which is a representation of Satan. Babylon as hauzik ekoina laibak adubu ngasai makai haya adubu. Revelation da daseng namag Babylon asida. Babylon asikana bo haibra harga asise Satan bo haibani. Reach out to non-Christian world to unify in the apostate Christianity. Asisine yam na maru oibase. Hoy Christian oibasing di Protestantism mayam di accept Seventh-day Adventist nataba natraga Judaism sing nataba atopa Protestant Christian makai di makoy loy na mag unite away haiba yain Catholicism da ko adumo kwai di maru oibadi Babylon Satan asigi magi target Babylon asigi target ti karira harga non-Christian world Jisoo Krista bulaw sindaba Christian oibaba Hindu chaliba Jainism ning liba mayam adubu hauziki apostate Christianity aduda mayam adu pusilaga one government lainingai habagi target asima khoigi khwaidigi chawba target ni hai yes it is a very difficult task asi yamna luba thabak me adu oirabasu Satan masida magi the most effective way instrument oina mana sizinnagadaba se karira harga the using of supernatural phenomena performing great miracles angak pa mioi bagi wakang na lamba ngamdaba hekta uraga khangpret khangba o oiramlani haina thajagadaba angak pa miracles mayam perform tawraga isor khangdaba non Christian world sing adu busu hojiki apostate Christianity adu da chingsingin ekoina udana lay banihin aduga India gi macha US ta laikraba Paul Dinakaran healing the maming chatkraba singne taibang pana ngasi healing kanna tawraga lay miracles tawraga lay mamit tangba adubu uhalle makhong chatpa ngamnabu uhal chathalle aina spicer da lairingai da Paul Dinakaran habs spicer da lai healing tawnar ba all over India da laiba state mayam digi annaba mayam spicer temples ta pura laga mana healing tawene kari tawe wheelchair da lakunu pado chatpa ngamnabu do lep khalaga chatlene mamit tangba nu pado uwine non thok ta banu padu wangang ine aduda kri tawkre ngasai gi Hindu mayam Jesu Krista kri no khang da singdo mayam adu chalaga Jesu Krista na phan bi kre hallelujah arga hallelujah hallelujah haina panglau raw daga lai kre ne makoi harabun emotion da makoi gi emotion adu ayo kre ne asumai na ngasi healing kan na chatharaga lai performing great miracles mina tawngam da thabak adu tawraga mi singbo deceive tawningai kan na hotna raga lai hoi isini now sing nang ay nga sidi ay koy taibong pan gi physical
gi oiba Babylon adudi hojik leitere adubo ishor na ngasi so ekhoi bu kauduna laye Babylon dagi thora o haina karam haina karam nangi wakhanda ishor gi afaba wapau adubu nangi pokning da low sindraga ngasai gi apostate Christianity adugi church sing aduna sandok lebado nang su marak ta low sin ba pam daga madugi tung illaga leirabadi amasung aran khubam ase aina kari tawraba su kaideda haina khallaga saba numita lakning draga tokpa church service singa nang na attend phajana tawdaba tithe offering kara piraga yareda haina khanba adugumbada leirabadi you are still in Babylon nang ngasi Babylon da nang leiduna leiriye ishorna nang bu kauduna leiye madudagi thorakna na ba haina okay hojiki loishin baganda ekoina changse nupi aduna singlop aduna Babylon aduna hojiki direct haikase Rome aduna and to be very particular Vatican City aduna mi mayambo wine of her fornication lamchat ok taba adugumba yu adu thakhan khre haina hai second angel suna laudi base loina ngau khre ko taibang mi sing na khoi kari gi damak maramdi lamchat nai daba madugi yu adu thakre wine hai base yu ase ai khoina Old Testament de yang makanda de it have a very positive meaning yamna aphabarom the season ne wine ase ko Deuteronomy 32 gi verse 14 the wine is the blood of grapes ai koina grapes side dark har mahi aduge angang ba adubu wine haina kawine makoina ngasi ekoi di wine har gi yuni haibne ne aduga amuka Matthew 26 gi 28 ta kri haya symbol of Jesus blood Jishu Christa gi e gi symbol oina season so Bible na wine haibse aphabarom the season marakadi ayamba matanda adubu hojiki Babylon asida seasonable wine aside karira harga wine of her fornication immorality lamsat nai da bagi yu aduna mayam adubu thaknaga ngau hankhre krigi damak tamasi gi wine ase masida alcohol haida bra krigi damak still using this wine as a krigi haida bra haiba kanda ngasai hai ki bugumna apostate Christianity yamna manbane mimic tawba directly against tawba nate hojik tawri base ko Jesus Christ bu directly against tawba nate Christianity bu directly against tawba nate yamna manna changlapane yamna manna aduda maduna hojiki yu aduso thaklaga ngauroi dabagi wakhanda mi singbu uhalaga adugumba yu aduda changlaga ngau khrabane karida ngauri ba aikoina hojikche immortality of the soul aina ngasa haikra ngasi doctrinal differences ning the mayamna tamli ba se kari immortality of the soul nang haksang sirabasu nang gi thawai subsi si de habda tambiraga billions of people ngasi se thajaraga lay aikoi Adventist di missing yam dine 2020 gi Celsius ki matung ina 7 day Adventist ki worldwide membership se kaya muk laibra na koi khang laibra 21 plus millions khak tangai ri ne million kun ma thoi rom khak tangai ri ne Baptist ki kaya lai khang bra na koi 2016-17 gi Celsius ki matung ina 200 plus million lai ne makoi de and Catholic in terms of billion chakre ne yengo billion kaya na ngasai gi immortality of the soul mi si krabasu thawai di si de habido da thazar ga ngawr ga laikre mudugi yu adu da makoi loina ngawkre amuka ani subuda doctrine of purgatory mi ase si krabakanda phattaba nang thabak tawram labadi sarga da changba ngamdraga atiya da purgatory haiba mafam adu da nangi thawai ase pairaga lairi haibagi doctrine asida mayam na hojik thazaraga aigi icha do aigi nupi do sarga changan ninglabadi priest the bishop ta father da lalaga paisa pirga certificate laiga do bane aigi icha ado sarga changhan ningai masigi doctrine asigi you asina mayam bu ngaw halaga lay sacred rapture Jesus Christ Lord na larga nang tumin na pukhigani 7 years of tribulation chahi taret awa anang khangani aikoi sarga da su changloi 7 years adu kadai da laigani atiya da paira ga laigani aduga second coming amuka asida lakani haina tamlaga laye ngasi mayam na madu da thazaraga laye amuka kari 1000 years millennium on this earth
taibang pan asida aikoi chahi lising ama pan gani haina mayam na tamlaga masigumba doctrine sing asida mayam bu yam na mimic yam na taw tamlaga yam na man halaga mayam bu confusion ngau halaga lay madugi marakta aikoi su yauribra yaudaba oiradi aikoi laiba phabane hoi church ki oinadi singlup ki oinadi aikoi adudigi thorakre ngasi asigi asengba sang asida aikoi phamkre adubu nangi wakhanda aigi wakhanda auze aina haikiba point aduda khang nataba nangna ishor bo lausindraga lairabadi ichini nausa nangsu aishu babylon aduda lairi haibse aikoina khanggadabane aduna makoigi aroibada masigi haiba babylon gi power ase ishorna aroiba purakani karamaina purakani two stages stage anida masige babylon gi rule ase satan gi rule ase ishorna loihangani karamba matamda loihangadra hauze aikoina sunday law haina aikoina 7 days singa yamna familiar oina ngangnariba one world religion prithvi da dharma amakhak laigadaba sunday da observe tawgadaba haiba asibu lakrabadi Satan ge aroiba ado nakre habse aikoina khangche ko hojik se global warming natraga climate change ge matangda one day in a week aikoina potharabadi aikoi ge global warming ase control tawba ngamgani aikoi ge ozone layer kai ri base aikoina control tawba ngamgani haya mana ngang khiba matamda taibang panda lairiba scholars scientists mayamna hoi phaye haina loina accept tawkhre ikoi dina one world religion ase lakre Masibu lakradi Babylon gi rulership ado amazung Satan gi rulership ado Jisu Kristana aroiba ado purakadaba matamdu yamna nakre haibse aikoina khangse aduga iroi loibada masi kramaina ishorna masigi pap ki mahai ase kramaina pumuk muthakadra hairaga in the second coming Jisu Kristana ani shuba lakpa matamda hojiki Babylon adubu amazung Satan gi matik magun adubu mana loina manghangani conclusion Babylon is not yet present in the world in all of her fullness now but it soon will be Babylon ase hojiki taibang pansda mage fullness loina climax yaukhre habidudi natri haye habidi Sunday law ase lakre kana da su mark of the beast Satan number 666 ado phangkiba laitri kana ngon da su mark of the beast ha adugi khudam hojik laitri adubu it will soon become into pass yam thuna de lakrani aduna it is important for us today aduna ngasidi 7-day Adventist oiriba is ekhoising ishorna achumba mangan piraga Babylon hairiba adudige thorak krapa kangbu ekhoising ekhoi ngasi kri tobadai to it is important for us today to observe carefully what is taking place in the relationship between Protestantism and Catholicism Catholic Church ka Rome ga Protestant oiriba Christians in Baptist Lutheran Millerites mayam Sunday da ngakliba mayam asiga amasung Catholic siga laina riba relationship ado aikoina yenglaga aikoi amna chekchiningai darkar oikre maramdi makoi ado makhut samnarga prithvi asida one world religion have the purak nanba kanna hotna duna laye have siso aikoina ta duna laye ko masise lakrabadi ado aroiba ado lakani aduna aikoi Adventist or beseng madu sing ado yenglaga aikoi tumina phamgadoba natte so it is our duty today to proclaim the gospel of Jesus aduna ngasidi aikoi Adventist oiba aikoi gi duty di krira haraga asigumba mamgraba confused tawgraba mimic tawba aduda matau manda aduda mayam na ngauraga madugi you aduda thaklaga ngauraga laikhraba mising adida salvation through Jesus aran khubam ase Jisu Krista tagi lakadabani haibagi message ase aikoina sandokadabani and to call out people from Babylon adugumba ngauraga laikhiba mising adudagi amukka Jisu gi mafamda chingsinna ba haibse aikoigi duty ne second angel message na aikoi ngon da tamli base prithvi da aikoi lairiba pumna makse Christian oijarabasu non Christian oijarabasu Babylon adugi yuda loina ngauraga lairiba Babylon ase nongmadi soidana turagani aduna masise tudringaida nang thorakro haina sargadut aduna kanna lauraga lakhibani
ꯃꯗꯨꯒꯤ ꯃꯦꯁꯦꯖ ꯑꯗꯨ ꯁꯦꯚꯦꯟ-ꯗꯦ ꯑꯦꯗꯚꯦꯟꯇꯤꯁ ꯑꯩꯈꯣꯏꯅ ꯉꯁꯤꯁꯨ ꯑꯃꯨꯛꯀ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯌꯨꯇꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛꯀ ꯁꯟꯗꯣꯛꯄ ꯇꯥꯔꯦ ꯑꯗꯨꯕꯨ ꯁꯟꯗꯣꯛꯀꯗꯧꯔꯤꯕ ꯅꯪ ꯑꯩ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯗꯤ ꯁꯟꯗꯣꯛꯀꯗꯧꯔꯤꯕ ꯅꯪ ꯑꯩꯁꯦ ꯕꯦꯕꯤꯂꯣꯟ ꯑꯗꯨꯗ ꯂꯩꯔꯝꯕ ꯑꯣꯏꯔꯕꯗꯤ ꯂꯥꯏꯕꯛ ꯊꯤꯕ ꯑꯣꯏꯒꯅꯤ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯕꯦꯕꯤꯂꯣꯟ ꯑꯗꯨꯗꯒꯤ ꯊꯣꯔꯛꯁꯦ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯑꯁꯦꯡꯕ ꯁꯍꯔ ꯖꯦꯔꯨꯁꯂꯦꯝ ꯑꯗꯨꯗ ꯂꯩꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯁꯦꯡꯕ ꯑꯗꯨ ꯈꯪꯗ꯭ꯔꯒ ꯀꯟꯐ꯭ꯌꯨꯁ ꯇꯧꯔꯒ ꯕꯦꯕꯤꯂꯣꯟꯒꯤ ꯌꯨ ꯑꯗꯨꯗ ꯉꯥꯎꯔꯒ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯀꯥꯎꯊꯣꯛꯁꯦ ꯍꯥꯏꯕꯁꯦ ꯉꯁꯤꯒꯤ ꯁꯔꯃꯟ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯁꯦꯟꯇ꯭ꯔꯦꯜ ꯊꯤꯝ ꯑꯗꯨꯅꯤ ꯇꯥꯕꯤꯈ꯭ꯔꯕ ꯃꯌꯥꯝꯗ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ